Hello ma'am, koi Manipur ki TET ki notice to kre form fill up thaba ki matam chu pira abani na je khoi do CTET ka TET ka je kai kai khena ge CTET ki kala ba CTET ki nungai ba na kai no TET tan kare hena nungai ri sina kai no adu do am tang yeng mina se CTET ki paper ga khoi ki Manipur ki TET ki paper du ga comparison ma taw duini adu go TET ki paper se ina agi imanabi am de lorapone ko mana yamna pixel sound tibiri si TET ki papers syllabus te dum mana ye ani makse syllabus to hana yeng mina se Manipur TET ki ni ko se Government of Manipur Director of Education paper 1 khatane moi conduct to gi ja tai to dri ko the syllabus se side sida yar se child development pedagogy 30 questions language 1 English mathematics biomedical studies language 2 1 ML out 15 this is the period duga koi gi language kaino sida 2 sida ekoina kaino sa tawre Manipuri yaure Hindi yaure Bengali Nepali Tangkhul Mar Mizo Mao Kom keka am te wrong mai keka am yaure ko last English 2 haibam su yaure ko to one da di English adum khalan grani moije duka CTET kitana mo CTET ke sam yeng ji ko CTET ke se da yeng se do sigi CTET ke sai da sile sigi child development pedagogy tapmanai ko mathematics tapmanai biomedical studies tapmanai language 1 English or Hindi language 2 English Hindi the English Hindi haibane sida atai khan maya bani ko atai tai hadi Assamese Bengali Garo Gujarati tiki Malayalam Manipuri kame am leibdo adu khan ba to ni ko sigi sina CTET ki ni ko aham gi uluduna Manipur ki TET di khoi ki Manipur ki dialect me am do loin yawre te me su kan su thola ani to doubt khara clarify to ke ko saida CTET ka TET ka gisa sida kai no koina khenari ja kanda language choice of language se sida ida khar khenari ko choice of language se language 1 2 TET to language 1 2 CTET ki sina language 1 ga 2 ga se koina khaning ba khan ba yai ba sida hanbada English oi halaga sida Manipuri khan ba yai ko hanbada TET ki sida di koina 1 se khaningai leite English adum oi halle duka second suba sida koina khogi Manipuri du khan ba yare khena ba simuna da biu ko aduka sigi CTET ki sida di English Manipuri Hindi Assamese Bengali loini iroi Garo mayam laikrani ko duga ekhoi gi one sidi Manipur gi TET sidi English dum oijare two gi sida Manipuri khalani ekhoi Manipuri lodoi ba kangu sing Manipuri khalani Manipuri natabada kai kai yauge kanda Bengali te dialect me am le ko maram degidi English 2 hai si grammar hinate ko sida English ama khan kraga sida so mo English amu khan bagi khudung saba leire Manipuri khan ba yare Bengali khan ba yare maram khan ba la yare paula jemme Manipur atai loina tribal mayam ge aduga Nepali ka su khan ba yabani aduga mu hoje khoina yengdu se Manipuri se khanbada ekhoi ki Bengali script Meitei Mayeki script sida Manipuri se choose tawbada adum yawra aneba ko khoina Manipuri choose tawba matamda khoina Bengali script ta pa ba hai
ꯃꯩꯇꯩ ꯃꯌꯦꯛ ꯂꯥꯛꯑꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯒꯁꯨ ꯕꯦꯡꯒꯣꯂꯤꯁꯦ ꯑꯃꯨꯛ ꯈꯜꯂꯣꯏꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯀ꯭ꯔꯤꯞꯇ ꯑꯗꯨꯝ ꯈꯟꯒꯅꯦꯕ ꯁꯤꯁꯦ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤꯁꯦ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯂꯦꯡꯒ꯭ꯋꯦꯖ ꯇꯨ ꯃꯅꯤꯄꯨꯔꯤ ꯄꯦꯄꯔ 1ꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯌꯨꯅꯤꯚꯔꯁꯤꯇꯤꯅ ꯇꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯩꯇꯩ ꯃꯌꯦꯛ ꯚꯔꯖꯟ ꯏꯁ ꯑꯣꯜꯁꯣ ꯒꯤꯚꯟ ꯑꯣꯟ ꯄꯦꯖ ꯅꯝꯕꯔ 4 ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯥꯏꯅ ꯈꯟꯈꯤ ꯍꯥꯏꯕꯀꯣ ꯃꯅꯤꯄꯨꯔꯤ ꯈꯟꯕꯗ ꯁꯤꯁꯦ ꯄꯤꯔꯛꯄꯅꯦꯕ ꯑꯁꯤꯁꯦ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯕꯦꯡꯒꯣꯂꯤꯁꯨ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯌꯥꯎꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯣꯏꯁꯟ ꯁꯦꯠꯁꯦ ꯑꯗꯨꯝ ꯑꯅꯤꯁꯤ ꯑꯗꯨꯝ ꯄꯤꯔꯛꯇꯣꯔꯕꯅꯦꯕꯀꯣ ꯃꯅꯤꯄꯨꯔꯤꯕꯨ ꯈꯟꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯃꯩꯇꯩ ꯃꯌꯦꯛꯁꯨ ꯀꯩꯁꯨ ꯑꯗꯣ ꯑꯩꯈꯣꯏꯅ ꯕꯦꯡꯒꯣꯂꯤꯒꯤꯅꯦꯅ ꯇꯣꯉꯥꯟꯅ ꯕꯦꯡꯒꯣꯂꯤꯁꯦ ꯈꯜꯂꯣꯏꯕ ꯃꯌꯥꯝ ꯈꯪꯉꯦꯀꯣ ꯁꯤꯗꯩꯁꯤꯗ ꯑꯝꯇ ꯄꯥꯁꯤꯅꯦ ꯑꯩꯈꯣꯏꯅ ꯄꯣꯂꯨꯁꯟꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯦꯌꯔ ꯄꯣꯂꯨꯁꯟ ꯀꯥꯏ ꯍꯥꯏꯕ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅ ꯂꯥꯛꯑꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯅ ꯄꯣꯂꯨꯁꯟꯒꯤ ꯋꯥꯔꯤ ꯍꯦꯛ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤ ꯆꯞ ꯃꯥꯟꯅꯗ꯭ꯔꯥ ꯀꯣꯏꯁꯟ ꯅꯝꯕꯔꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯅꯤ 121 ꯑꯗꯨꯅ ꯁꯤꯗꯗꯤ ꯁꯤ ꯇꯦꯠꯇ ꯆꯃꯝꯅꯕ ꯂꯩ ꯑꯗꯨꯃꯥꯏꯅ ꯂꯩꯗꯧ ꯃꯥꯟꯗꯦꯀꯣ ꯀꯣꯏꯁꯟ ꯅꯝꯕꯔꯁꯨ ꯁꯨꯃꯥꯏꯅ 121 ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯁꯤꯗꯗꯤ ꯁꯤ ꯇꯦꯠꯀꯤꯗꯗꯤ ꯉꯁꯥꯏꯒꯤ 1ꯒ 2ꯒꯗꯣ ꯀ꯭ꯔꯣꯁ ꯆꯠꯍꯟꯗꯕ ꯑꯃꯗ ꯃꯅꯤꯄꯨꯔꯤ ꯂꯣꯜ ꯑꯃꯗ ꯏꯪꯂꯤꯁ ꯑꯣꯏꯍꯟꯕꯗꯣ ꯑꯗꯨꯗꯨꯒꯤ ꯄꯣꯠ ꯂꯩꯕꯗꯨꯅ ꯑꯩꯈꯣꯏꯗ ꯉꯥꯎꯕꯩ ꯋꯥꯅꯤ ꯑꯗꯨ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯔꯔꯣꯏ ꯁꯤꯗꯗꯤ ꯑꯗꯨꯒ ꯅꯦꯛꯁꯇ ꯑꯩꯈꯣꯏ ꯁꯤꯒꯤ ꯕꯦꯡꯒꯣꯂꯤꯁꯦ ꯀꯔꯤꯒꯤ ꯍꯥꯞꯄꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯕꯩ ꯍꯥꯞꯄꯛꯏꯅꯣ ꯕꯦꯡꯒꯣꯂꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯗꯣꯃꯤꯁꯥꯏꯜ ꯑꯣꯏꯕ ꯕꯦꯡꯒꯣꯂꯤ ꯃꯌꯥꯝ ꯂꯩꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯗꯣꯃꯤꯁꯥꯏꯜ ꯑꯣꯏꯔꯗꯤ ꯃꯣꯏꯁꯨ ꯍꯥꯞꯇꯕ ꯌꯥꯗꯦꯕꯀꯣ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤꯒꯤ ꯂꯩꯀꯥꯏꯒꯁꯦ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗꯕ ꯌꯥꯗ ꯂꯩꯌꯦꯕꯀꯣ ꯗꯣꯃꯤꯁꯥꯏꯜ ꯑꯣꯏꯕ ꯀꯔꯝ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯆꯤꯡꯈꯤꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯁꯤ ꯍꯥꯞꯄꯛꯏꯁꯤꯒꯤ ꯃꯔꯝꯁꯤꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯏꯪꯂꯤꯁ 2ꯁꯦ 1ꯁꯤꯗ ꯏꯪꯂꯤꯁ ꯈꯟꯈ꯭ꯔꯒ ꯁꯤꯒꯤ ꯂꯦꯡꯒ꯭ꯋꯦꯖ 2ꯒꯤꯁꯤꯗ ꯑꯃꯨꯛꯁꯨ ꯏꯪꯂꯤꯁ 2ꯁꯤꯁꯨ ꯑꯃꯨꯛ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯇꯦꯠꯁꯤꯗꯤ ꯐꯪꯉꯦꯕꯀꯣ ꯑꯗꯨꯒ ꯁꯤ ꯇꯦꯠꯇꯗꯤ ꯌꯥꯗꯕꯅꯦꯕ ꯁꯤ ꯇꯦꯠꯇ ꯑꯩ ꯑꯍꯥꯟꯕꯗ ꯏꯪꯂꯤꯁ ꯈꯟꯈ꯭ꯔꯒ ꯁꯤꯗꯁꯨ ꯑꯃꯨꯛ ꯏꯪꯂꯤꯁ ꯈꯟꯕꯗꯤ ꯌꯥꯔꯣꯏꯕ ꯑꯇꯣꯞꯄ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯈꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡ ꯆꯥꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣই ꯁꯤ ꯇꯦꯠꯀꯤꯁꯤꯗꯗꯤ ꯑꯣꯟꯂꯤ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞ ꯂꯥꯛꯏꯗꯅ ꯑꯗꯨꯅ ꯕꯦꯡꯒꯣꯂꯤ ꯁ꯭ꯀ꯭ꯔꯤꯞꯁꯦ ꯍꯩꯇꯕ ꯀꯥꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯗꯣ ꯁꯤꯒꯤ ꯇꯦꯠꯁꯤꯗꯗꯤ ꯈꯨꯗꯣꯡ ꯆꯥꯔꯤꯁꯦ ꯃꯩꯇꯩ ꯃꯌꯦꯛ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡ ꯆꯥꯔꯤꯅꯦꯕꯁꯦ ꯑꯗꯒꯤꯗꯤ ꯃꯩꯇꯩ ꯃꯌꯦꯛ ꯕꯦꯡꯒꯣꯂꯤ ꯏꯍꯩ ꯍꯩꯅꯗꯦ ꯍꯥꯏꯔꯁꯨ ꯏꯪꯂꯤꯁ 2ꯁꯤ ꯑꯃꯨꯛ ꯈꯜꯂꯒ ꯏꯪꯂꯤꯁ ꯉꯥꯛꯇ ꯄꯤꯕꯁꯨ ꯑꯃꯨꯛ ꯌꯥꯔꯦꯕꯀꯣ ꯁ꯭ꯇꯦꯠꯀꯤꯁꯤꯗꯗꯤ ꯈꯨꯗꯣꯡ ꯆꯥꯕꯁꯦ ꯃꯣꯏꯅ ꯅꯝꯁꯤꯜꯂꯒ ꯀꯨꯏꯅ ꯑꯦꯛꯖꯥꯝ ꯀꯟꯗꯛ ꯇꯧꯗꯕꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯂꯩꯀꯣ ꯑꯗꯣ ꯁꯤ ꯈꯨꯗꯣꯡ ꯆꯥꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯀꯩꯅꯣ ꯇꯧꯗꯕꯗꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯗꯕ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯁꯨ ꯃꯥꯏ ꯂꯦꯡꯒ꯭ꯋꯦꯖꯀꯗꯣ ꯃꯌꯥꯝ ꯌꯥꯎꯔꯤꯕꯀꯣ ꯃꯔꯥꯝ ꯀꯩꯀꯩ ꯖꯦꯃꯦ ꯀꯔꯤ ꯀꯔꯥ ꯂꯣꯏ ꯌꯥꯎꯕꯅꯦ ꯁꯤꯗ ꯑꯩ ꯂꯣꯏꯅ ꯄꯟꯗ꯭ꯔꯦ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯅ ꯁꯤꯒꯤꯁꯦ ꯂꯥꯁ ꯗꯦꯠ ꯇꯦꯠ 2ꯒꯤ ꯂꯥꯁ ꯗꯦꯠꯇꯤ 2ꯒꯤꯗꯣ ꯂꯥꯁ ꯗꯦꯠꯇꯣ ꯅꯣꯇꯤꯁꯇ 30 ꯖꯨꯟ ꯍꯥꯏꯔꯦꯀꯣ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯊꯥꯖꯤꯟꯕꯤꯍꯧꯔꯣ ꯁꯥꯡꯗꯣꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯇꯧ ꯉꯝꯗꯦ 1ꯒꯤꯅ 10 ꯖꯨꯂꯥꯏ ꯐꯥꯎ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯁꯟ ꯔꯤꯁꯤꯞ ꯑꯗꯩꯗꯤ ꯁꯦꯃꯤꯁꯇꯔꯒꯤ ꯃꯥꯔꯛꯁꯤꯠ ꯇꯧꯔꯒ ꯊꯥꯖꯤꯟꯕ ꯌꯥꯏ ꯑꯗ ꯑꯦꯄꯤꯌꯔꯤꯡ ꯇꯧꯕ ꯀꯥꯡꯕꯨꯒꯤꯗꯤ ꯍꯥꯏꯅ ꯍꯥꯏꯔꯤꯀꯣ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯒ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯊꯥꯖꯤꯟꯕꯤꯍꯧꯔꯣ ꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯈꯔ ꯍꯥꯏꯖꯒꯦꯅ ꯇꯧꯕꯅꯦ ꯊꯦꯡꯛ ꯌꯨ